pi angang yauna nupi taruk phaduna tamthina miyoibegi minungsi yaudana rape tawduna athuba matamda adim miyam khangna akan mama sairak pibiu Tramathoi da Borobagagi Kudong Tiba Tokdo Amada Jagurathor da Tamtiba Mio ani Mai Thaduna Hatkiba Nupi Angang Yauna Nupi Taruk Paduna Tamtina Mio Begi Minungsi Yaudana Rape Tawduna Amadi Pig Diba Angang Simbu Mio Begi Minungsi Kangdana Hatokhraba Asi Koi Kuki Jo Narco terrorism boy koina akan momong da koi COCOMI condemn tawe hariba mihat asida generate culprits singase and the government of India amadi Manipur sarkar na yengduna leriba sikari gino mukoi athuba matamda adim miyam khangna akan mama sairak pibiu have se koi COCOMI gi anisuba poini sairak asida Jiribam yauna Manipur gi PS police station kharada Armed Forces Special Power Act aspa thamdilibasi khudakta lokthongnaba akoi akoi COCOMI mai gedi gi Jiribam akedi akoi akan momong da koi ni condemn tawi momong da koi khongyang changsin jagani government of India amadi Manipur sarkar gi su taunariba terroristing khudakta su degi moise lokthokadabani haibadi moise unlawful terrorist haina koi lokthokadabani makoi se miyo bigi minungsi chenraba haibadi miyo bigi hingsa gi thabak tawraba miyo su gi ground rule leitraba haiba su party ni aduna makoi se miyam khangna government India amadi Manipur sarkar na masuk su ground rule dagi moise su se lokthokadabani aduga manga subada akoida COCOMI na koi thamjariba kainodi demandi akoi COCOMI gi mayai loisang na lawrokhiba warep khudimak akoi Jiribam COCOMI jiri branch na su sagwali aduga sagopasida akoi di Manipur dal essential commodities amadi health aduga mahai loisang singdi thadok jagani aduga administration block sing anamana koi na bo thingjan jagani asina aduna maram araga akoi Jiribam da leriba Prajapuna Mosu COCOMI Jiribam ki process tawriba khongjang asida su saruk yabiu haina ko COCOMI mai ge de ge khoi ningsingjare